Pakistan Imphal Wahengbam Washington Pau Pajari Ahanbada Maroi Bapau Pradhanmantri Narendra Modi na hairi Lisingadini ni putaret Paubada Laibak Asina Nuclear Power Gigawatt Chama Putokna Bapandam Tamli Raijasi the Shanti Amadi Tangdu Laita Pibam Hanjilhanaba Security Force na Lepta na Honari Amasung Arunachal Pradesh ta Khangau na Churok Pakan Benong Amadi Chingning Kai Bagi Togdokta Mioi Mari Shire Mangana Tiva Kangdana Lady Pradhanmantri Narendra Modi na hairi Lisingani ni putaret Paubada Laibak Asina Nuclear Power Gigawatt Chama Putoknaba Sarkar na Pandam Tamli Lal Kilagi Pambaktagi Laibak Kimiam the Wangang Bada Shri Modi na hai Energy Haibasi Hojeki Matamgi Oina Kwaidigi Saura Badarkar Laiba Amani Amasung Sarkar na Machi Putokna Bagi Lamda Singtaningai Oiba Tabak Paikatli Mang na hai Nuclear Energy Haibasi Laibak Asigi Energy Putokna Bagi Maroiba Pambai Amani Pradhanmantri na hai hauki ba chahi tara ni thoi asida laibak asigi moi koti kaya gi kathokpa madia chetpa phirep na bharat pumang lom de sangsil hali hariba matam asigi manungda laibak asigi mioi koti kunmanga laira ba khokhan bangam khre Shri Modi na hai कोई भी राष्ट्र तब महान बनता है जब अपने सपनों अपने संकल्पों और अपने सामर्थ्य के दम पर आगे बढ़ता है बड़े सपने हमारी सोच को विस्तार देते हैं हमारे संकल्प दृढ़ होने चाहिए जब संकल्प दृढ़ होता है तो कठिनाइयों से आपदाओं के बीच से रास्ते निकालने का सामर्थ्य अपने आप उभर करके आता है Ningtam numit kamari lainana Pradhanmantri na lairaba amadi mayai oirapa thaki mung singi damak tongan ba public examination singi online da lem na coaching tawhangani hainu su lauthoki lakliba sahi ama sigi manungda laibak asigi na hak koti amada AI skill training phangangani hainu su Pradhanmantri na hairi mang na hai hauki besahi Yankai dagi humudra pawagi manungda amukta pangthok pangam khidreba thabaksing laibak asina lakli besahi manga dagi tariat pawagi manungda pangthok na ba honagani Rashtrapati Draupadi Murmu ne yumbu oiduna marphu subaning tim numit palan gamari lainana Rashtrapati Bhavanda reception thoram ama ngarang pangthokre thoram aduda Uparashtrapati CP Radhakrishnan Pradhanmantri Narendra Modi Hanagi Rashtrapati Ramnath Kovind भारत की चीफ जस्टिस सूर्यकांत लोकसभा अध्यक्ष ओम बिरला केंद्र की मंत्री सिंह डिप्लोमेट सिंह तोंगान बलम दे सकनाइरबा मियोय सिंह अमसुंग सरकार की प्रोग्राम सिंह की बेनिफिशियरी सिंह सरुक याखी थौरमदुदा छत्तीसगढ़ गोवा मध्य प्रदेश अमसुंग महाराष्ट्र की नाट की ओइबे चटनबी अमदी संस्कृति की थौरम कयासु उठखी Security Force na Raija si da Shanti amasung tangdu laita ba phibam porakna ba tongan ba mafam singda thi humbagi thabak lepta na chatari Manipur Police Control Room gi pau na hai hauki bairai numita Churachandpur Police Station na konba tuibong dagi mioi ama heroin kilogram ani gram Sangma humpuga konana fare numida simakta da Imphal Zilla gi Porompat Police Station na konba Khergaon awang sabal lekai dagi mioi manga Kani kilogram ama hian baga loinana sakamari panba gari amagasu phare Amaromda Assam Rifle sasu Raija sigi tongan ba kanglup singi mioi singa unaduna security amadi miyamga gi mari hena sesil hanaba honabaga loinana santi amadi tangdu leitawa phibam poraknaba thabak paikhatli Assam Rifles nagarang pasoi gi OC Kamuangi CSO Komlakhong High School ki principal Kainau gi ward member amadi atai khul gi lusingba kaya ga unaduna wari watai shanakre Water State Development Committee WDC PMKSY 2.0 na ningtam numit palan thoram luang sangbam dangarang pangthokre thoram aduga mari leinana uchara kaya marum su thakhi Sports Authority of India na sinduna Nongmeikapam kuting chatharakpa Sunday on cycle gi saruk ama oinangasi sai STC Khumal Lampak Imphal da cycle rally ama silli ningtam numit palan gi khanaba edition oina pangthokpa cycle rally asi sai STC Khumal Lampak tagi hauraga Imphal gi maroiba mafam sing phauduna chatlaba matung Khumal Lampak ta lamthungpham oigani
India Meteorological Department IMD na hayang phawbada Arunachal Pradesh, Nongchup Banglagi Ganga Tampak, Odisha, Uttar Pradesh amasung Uttarakhanda akanba mawongda nong churaba yai hairaduna orange alert lauthokre. Tha asigi kunmathoi phawbada Manipuri yauna awang nongpok rajyasingda akanba nong churaba yai haina Met Department na hairi. Lakliba numit nini humni asida Chhattisgarh, Gujarat, Himachal Pradesh, Jammu Kashmir, Ladakh, Jharkhand, Konkan, Goa, Mayai Thangba Maharashtra amasung Madhya Pradesh da akanba nong churaba yai. Paugi marak thatna atenba break ama. Miyam da Khanganjaba Regional Institute of Medical Sciences RIMS Imphal da Ningthaukaaba Khudingi Nungthil Pung Ani dagi ahum makai fauba Rare Disease and Genetics OPD famba hauzare jinda soiba leibadagi haurakpa laina sing pokpadagi shoirakpa mapung marai farakpada thinthaba natraga imung manunggi shuronda launaba laina sing lei haina chingnaba singbu khangdokpa gyan taminaba amadi tawfam thokpa thauram singgi damak miyam da lakpinaba khanghanjari makha taba kupamarol gi damak Rare Disease and Genetics OPD second floor New OPD block RIMS Imphal da lakpinaba ningsingjari. Tabiriba pawashi Akashvani Imphal dagini. Arunachal Pradesh ki Diwang Valley District ta khangawdana churakpa kanba nongna lanmi singna matam kharegi oina lainaba siamba shelter ani chentha khibadagi lanmi ki mioi manga thiba khangdre aduga upper Shabransi Jilagi Lambi Siamba Mioi Sing Laiba Mapam Mamada Chaunati Sing Ning Khairak Padagi Mioi Mari Shire State Emergency Operation Center Gi Matungina Togdok Animak Thasi Tara Marigi Numidang da Tokibani Hairi ITBP Gi Yankaini Pal Suba Battalion General Reserve Engineer Force Ki 62 RCC Ki personnel Sing Mapam Dogi volunteer Sing Amasung Arunachal Pradesh Police Ki Mioi Sing Mapamadu sanction duna tiyumbagi tabak chathari. Jammu Kashmir ki Poonch Jilla ki Bukhilias area da security force na terrorist ngi lotpham ni singnaba mapam ama thugai duna khuchukulai ama di bom na singba kaya fakale. Akashvani Jammu Paumi na hai lanmi ki 16 Rashtriya Rifles amasung Jammu Kashmir Police ki Special Operation Group ki akpunba kangbu amana mapam adu da tiyumbagi tabak chathaki. Maduda security force na gamla gi mawang manba IED ama gul type IED ama apikpa makal gi IED mari Motorola set ama AK-47 rifle ama nongmei maru taret ka konana fagat ki amaronda Jammu Kashmir ki Stowar Jilla gi Dasant area da ngarang gari ama chenap turelda onthabada mioi manga sire Akashvani Jammu Paumi na hai Gari adu Yaingwan dagi Shondar tamna chatpani Police samadi mapam dugi mioi singna thokdok thokpam da changsin duna mi kanbagi thapak chatheki hakchang mangadi thokdok thokpam adu dagi phangba ngamle adubu gari adu da punna mioi kya tongki bagi haibadu khangba ngamdri Uparashtrapati CP Radhakrishnan gi numit nini gi Tamil Nadu khongchat ngasi dagi hauragani magna Chennai Sengalpattu Tirubharur amasung Tanjabur da pangthokpa tongan ba thoram singda saruk yagani mangna Sengalpattu da pangthokpa SRM Institute of Science and Technology ki kunithoi suba convocation da saruk yagani Kendra gi Griha Mantri Amit Shah ngasi Rajasthan gi Alwar amasung Chittorgarh chatkani magna mafam aduda lupa koti kaya marungi chawkhat thorangi project sing kharana jatra hungani aduga kharana sangagani Indonesia ki Flores Samudra Khongban dangarang hakiba kanba yor haba dudasi kiba megi machine niputaret shukre Richter scale da taret dasmik taret yauna hakiba johar haba dugi matung dasu kayarak hanna nikhi mi kan bakangpu nama pamaduda sangshin kre johar haba duna yung kaya ningkai hanki North Sumatra dasu Richter scale da taruk dasmik marigi changde yor haki maduna maram oiduna tsunami ithak Hawan ki aroibada maroiba pau amukhanna Pradhan Mantri Narendra Modi na hairi lisangani ni putariat pawda laibak asina nuclear power gigawatt chama putok na pandam tamle Raija sida shanti ama ditang dulai ta ba phibam hanjil hanaba security force left na honari amasung
Arunachal Pradesh khanghaudana churakpa kanba nong amadi chingning khaibagi thaudokta mioi mari sire mangana thiba khangdana leiri pau loijare